Intellectuals, academicians singna TV da function da khak khudombi thillaga wa nganglga leibagi muhutta field da taduna thabak thorom sing yaosinbiyu haina social worker Sapamcha Kangleipal na phongdokre ofam asing ase Socialist Students Union of Manipur SSUM gi tarak suba mapok kumon thorom Imphal East ki tumukong da pangthokpada phongdokibani thorom adu ki manung channa lisingani kulumdoi me ahum dagi kuki narco terrorist singna chatarakpa landa da maramdam kanna hotnabada thawaina pontha pi khraba thoba chingakam lamyan bagi mitam sanaba urep uyungsu tumukongda tamkibaga loinana atauba dugi apokpi yauba imung manungda kai kumnabasu utki thorom aduda Sapamcha Kangleipal na haikibada Manipur da awonba puraksi hairagadi lairik laisu hairaba miam thokpiraglaga miam gi thabak asida mang thabiyu TV da function da wangang bana kanaroi field da kumlaga thabak tauba mathau tai wangang lamdai da akhang ahi masing yamlaga thabak ama tominarsi haiba matamda leita lairaba khulngak pakharakak atatai tahoba sina Manipur gi lairik laisu haiba senjau paiba wangang bakaki leiba singi machat adu takle lairik laisu haiba mioi singde tumina laikhrabani na thawai pamudana miyamgi thabak tawriba singna lairik su paraga chapsana thengnaminaba mathau tare lamdam asida handak thokliba irang asida mioi kayana magi thawai pamuba tawdana thawai katkhre madugi manung chana SSUM na thawai katkraba CH lamyan bagi mitam sanaba thabak paikhatpa si thaganingai ni haiki thorom aduda SSUM gi president S yaimana hai mahiroi ama oina aikoina kunai asigi damak karamba khudo thodang logani haibasi khangba mathau tai imaleba kannaba honabada aikoi anauba khongthang ama lowinabagi tanja adu lagle mahiroi singna lairik tamba khakna tana kunai asigi damak chapsana hodaminasi maitai furup asi maikai kayadagi yengsinba muthatnaba honarakpagi thodok leptana thorokli masi khangna aikoina kari changsinba mathau tai haibadu khangminasi India lengakna aikoibu nungsiribara kari mityeng yengdi haibasi nainabiyu academic atmosphere dasu chaun akaiba kaya piduna mangnaba hotnabasu leire mahiroi singi aruba exam amasu oiriba class 10 amadi 12 ki examination da chahi lisang sitna question leak oibagi thawungama chathaduna lagliba mahiroi kunaida singnariba kaya si taraina lode makhatana thawdu asi thoktanaba chenariba mioi khudima miam khangna action lobaga loinana school singadugi mathakta akanba mityeng changadabani haiki thorom aduda tumukong village authority gi chairman Lorembam open AT unit 52 moirang purel itham tumukong gi commander sing akoibagi club maira paibi gi luchingba singamadi mioi kayana saruk yaki